Namado hꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯅꯨꯄꯤꯗꯣ ꯋꯥꯍꯪ ꯆꯥꯎꯔꯒ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯄꯥꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯟꯖꯤꯅꯤꯌꯔ ꯅꯤꯂꯣ ꯁꯥꯍꯦꯕ ꯍꯥꯏꯗꯅꯅꯦ ꯃꯃꯤꯡ ꯆꯠꯈ꯭ꯔ ꯄꯣꯠꯅꯤ ꯋꯥꯡꯈꯩꯗꯒꯤꯅꯦ ꯅꯣꯏꯒꯤꯅꯦ ꯈꯨꯔꯥꯇꯣꯟ ꯈꯣꯏꯒꯅꯦ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤ 이놈자 ꯑꯩ ꯁꯦꯐꯝꯁꯨ ꯈꯪꯗꯦ ꯌꯨꯝꯗꯁꯨ ꯍꯟꯖꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯤ 이마ꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ 이마ꯕꯨ ꯃꯁꯛ ꯇꯥꯛꯄ ꯉꯝꯗꯦ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏꯅ 이놈자 ꯂꯩ ꯍꯥꯏꯅ ꯎꯠꯄ ꯉꯝꯗꯕ ꯈꯛꯇꯅꯤ ꯅꯠꯇꯦ ꯂꯩꯕꯨ ꯂꯩꯕ꯭ꯔꯥꯕ ꯃꯥ ꯑꯩ ꯋꯥꯁꯛꯅꯈꯤ 하이스쿨 ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯈꯪꯅꯔꯛꯄꯅꯤ ꯃꯃꯤꯡꯅ ꯃꯥꯂꯣꯇꯤ ꯀꯧꯏ 이놈자 ꯂꯨꯍꯣꯡꯈ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯔꯤꯁꯦ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ 마기 매움다 전반 가진드나 숑숑도 레르메 아이나 렉던 발로르가 롱시에드나 와삭나 기분이 ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯏꯗꯣꯝꯆꯥ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯃꯥꯃ ꯊꯣꯛꯄꯅ ꯌꯣꯛꯈꯤ ꯍꯥꯏ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯇꯝꯃꯛꯄꯅꯤ ꯃꯥꯁꯨ ꯃꯔꯤ ꯃꯈꯣꯡ ꯁꯨꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯗꯣꯝꯆꯥ ꯃꯌꯨꯝ ꯄꯥꯜꯂꯝꯃꯅꯤꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯑꯅꯤꯡꯕꯁꯦ ꯅꯪ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ ꯅꯆꯤꯟ ꯅꯅꯥꯎ ꯍꯥꯏꯔ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯉꯣꯏ ꯐꯥꯏꯔꯦꯟꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯋꯥꯔꯣꯏꯄꯣꯠ ꯄꯨꯅꯕ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯕꯅꯤꯀꯣ ꯏꯕꯦꯝꯃ ꯌꯥꯎꯗꯗꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯗꯤꯒꯣꯝ ꯊꯥꯛꯇ꯭ꯔꯤꯕ ꯉꯥ ꯊꯣꯡꯕ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯑꯩꯁꯦ ꯐꯗꯤꯒꯣꯝꯅ ꯉꯥꯏꯔꯕꯣꯏꯔꯦ ꯃꯥꯅꯦ ꯐꯗꯤꯒꯣꯝꯅꯦ ꯐꯗꯤꯒꯣꯝ 이베마 ꯑꯩꯁꯦ ꯊꯕꯛ ꯆꯪꯕꯗ ꯉꯥꯏꯔꯤꯕ ꯂꯤꯞ ꯂꯧꯒꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗꯅꯦ ꯍꯥꯏꯉꯝ ꯇꯧꯉꯝꯕꯤꯅꯤ ꯍꯦꯛ ꯈꯟꯈꯤꯗꯣꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯗꯨꯁꯨꯅꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯅꯂꯛꯅꯈꯤꯕꯗꯣ 이보저보드로 하이세. ꯍꯣꯏ ꯃꯦ 이보ꯆꯧꯕꯗꯨꯅꯦ 미기 ꯃꯆꯥꯗꯤꯅꯦ MCS ꯐꯥꯎꯗꯅ SDO가 ꯂꯣꯏ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥꯏꯅꯒꯤ ꯌꯥꯝ ꯆꯃꯣꯠꯅꯕꯗꯨꯔꯣ ꯍꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯑꯣꯠ ꯑꯣꯏꯕꯗꯨꯔꯣ ꯍꯥꯏꯁꯦ 이보ꯆꯧꯕꯗꯣ ꯌꯥꯝ ꯃꯣꯠꯃꯜꯂꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯆꯥꯟꯅꯗꯦꯗ ꯈꯨꯡꯒꯪ ꯃꯆꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯣꯠꯄꯗꯤ ꯑꯣꯏꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯣꯇꯣꯒ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕꯔꯣ 한덕기 뉴이어ꯗꯗꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯝꯇꯪ ꯁꯤꯟꯖꯕ ꯇꯥꯔꯤꯌꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯂꯥꯛꯑꯣꯕ ꯃꯣꯏꯁꯤꯗꯤ ꯂꯥꯛꯑꯣ ꯅꯪꯁꯨ